Lanthok-sari Science Magazine ngasigi thoramda thamjari Leibak-leihao kanbana saba hanthanaba maram oirakpa Friends Alps ta singi machu dauna nganglakpa amadi Eikhoina chariba chinjak Gut Microbiota ga leinariba mari haibasida Memorial University of Newfoundland, St. John's, Canada gi Department of Biochemistry da Assistant Professor oina leidiba Dr. Shyamchand Mayengbam ga aikoi gi mihut Nongthombam Roma ga unaduna wari saba Leibak-leihao kanbana saba hanthanaba maram oirakpa Malemda hek leiriba thawai panba khwai pumbagi chinjak ki yumpham oiriba afaba leihau chenba leibak haibase malembu sagathanbada chauna tengbang-liba nungsita yauba carbon dioxide pu subsinduna saba hanthanbada chauna tengbangi adumoinabak leibak-leihao mangsilakpana kanarba kaya asi lemna mangsilaklabani khwaidagi chamna amadi khumang yangna chinjak ki awatpa Leitalaira ana ek leitaba nungsit nusa sengna thamba lamlaki thawai panbasing amadi aing asagi khal kaidana leinanaba Leibak-leihao phana thambagi mathau tai wafam sing asibu chekshina lominanaba the Coalition of Action for Soil Health CA4SS asi United Nations Food System Summit ta semkhre masina Leibak-leihao phana lehanba saba henkat handanaba Paris Agreement Saukat khongthang gi lambi da ayet apan yaudana mahausa gi lanthum chang tahandana sustainable oiba mawongda purakhananaba land degradation neutrality gi pandam sing mapung phana phangnanabani UNCCD United Nations Convention to Combat Desertification gi chief Ibrahim Thiaw na thamkibu wafam amada Leibak-leihao amuk phagat hanbana climate change ki mang takpa amadi masidagi kannanaba achoba upai amani haibasi yamna chumlabani Malemgi loisang kaya tunggi chawkhat khongthang singda mai onsinduna leinariba amadi mioi kaya mana climate change asibu mapung phana challenge taunanaba honarakliba khwaidagi tung koigani haina launarakliba nature based solution hairiba mahoksagi phibam amadi thawong singda yumpham oiba makhalgi upai sing asini UNCCD na paikhatakliba thabak thoram kaya amagi manungda Leibak-leihao leiba lamdam singbu cheksinna mang takhandana ngak shenduna thambiba amadi Phibam charamdraba leibak singbu amuk hanagi phibamda hanjil hananaba restore tongnanaba honabasini land restoration tawduna hanagi phibam singda hanjil hananaba honabasigi kanaba thuna phangba ngami lanthum paisa isang changde thabak piba ngami loinana chinjak wathandanaba food security gi lamdasu ikan kanaraba thabakni UNCCD asi malemgi amatangairaba sustainable land management ki international treaty ni United Nations na haibada nongmada Leibak-leihao mangbagi chang asi chawrakna $1 billion amadasmik ahumlom oigani hairi climate change ki issue asi lakpada leibak asi nungsita yauba carbon khwaidagi yamna subsinduna thamba ngamba carbon reservoir ni masi samudragi hek mathangda leiba khwaidagi chawba reservoir ni maramasina Leibak-leihao bu kanba haibasi climate change mayok nanaba afaba thabakni UNCCD na makata na phongdoklibadi sustainable land management ningthina paikhat minabana nungsit ki ahenba carbon pak chawna subsin hankiduna saba hengat hanbagi sapu singdagi yamna mai pak na ngakthokpa ngamhangani malem sida hojik hectare billion anirom hanagi phibamda hanjil hanba ngamgani panari karigumba ngamlabadi sabagi chang hengalakpadagi kannanaba achoba poram ama oiragani loinana mahuksagi phibam amukhanna ngak senjaduna biodiversity economy livelihood na singbagi lam khudingda afaba oigani miyoibana tangdu leitana leinanaba Leibak-leihao ngak sendaba yaroi nungsitagi carbon dioxide subsinduna global warming nemthabada tengbang-liba Leibak-leihao ni maram sing asi leidunasu chanapathap semduna Leibak-leihao gidamakta malem pumbagi oina Leibak-leihao kananaba mifam natragana yanawa kaya leite masigi achoba maram amadi Leibak-leihao haibasimaktabu lam amagi national boundary issue sing kanna ngaktuna thambanani international law singna Leibak-leihao gi matangda hena yengsilamdrabasu hokiba chahi khara asida international soil law da mai kan onsilakli tasengba maksu khwaidagi magun leiba mahuksagi kudol ama hayu hairabadi Leibak-leihao leiba pothok sathok wattaba lam oigani haibasi haiman muthokloi
matang sida panba yaba wafam amadi handak chahi lising ani kunithoi gi me thagi tang mapaldagi kun fauba avidjanda sathagiba UNCCD gi tara mangarak suba Conference of Parties ta ningthina lokhatkhiba warep sing adubuni lepna khiba warep kunthra nipan mak ikang thoktanaba Leibak-leihao hanthanaba amadi amuk hanagumna mapangal kalhananaba honabada mai onsinminabani panba yaba warep kharadi data collection amadi monitoring ningthina tawduna lisingani kunthra phawbada hectare billion amagi pibam phatlam drabal lamsing hena konglei tuna honaduna pibam phagathanba biodiversity kanba ainga sagi sang khenarapadagi ngakthoknanaba malemgi loisang amadi thabak thoram kaya ama leiriba siga Leibak-leihao lehenanaba semgat sagalakliba thabak singa punna khusamnana chatminanaba thabak paikhatminabani Friends Alps ta un singi machu I dauna nganglakpa Alps singsangi manungda Friends Alps harga France Leibak ki saruk ta leiba Alps ki saruk bukhangne singsang asigi Mont Blanc massive hariba saruk ase France Switzerland amadi Italy fauduna sandu e Friends Alps ki singdon da leiba un sing khanghaudana angangba I machu olakpa yengbada phajai angakpa thodokni haina kanagumana haiba yai Snow blood haina khangnaba thawong ase mafam sigi aing asa hanaga manaraktre taglakpa kudam amani haina loba yai handak ikoi dringaida Friends Alps ta paknana un singdagi I tarakpa mana un singi mathakta ingang ngangba mapak mayam thengnakribasi akhang ahai thiziloi kaya na haibada napi manba piklaba algi makhal singna thokhanba thawongni hairi Chlamydomonas nivalis natragana sanguina hairiba genus ta chaliba algi sing machu sangi masana numitki maisa mangal subsanjaduna photosynthesis ki pambai sizinaduna machinjak sungi makoida chlorophyll yaubata natna astaxanthin kauba angangba machugi chemical amasu yawi nungsa kan sagalakpa matamda chlorophyll bu kupsinduna kanbiribase astaxanthin hariba chemical asinani tasengna haribada astaxanthin asi green algae sing asigi sunscreen ni haiba phau yai astaxanthin hena puthoropana unda leiba algae angangba machu oirei Carbon dioxide ki chang hengalakpada algae sing asi hena marang kaina horei hena sagalaklagana angangba machugi astaxanthin hena amuk puthorei maram asina handak Friends Alps ta pakaknana atuba matamda unsing I thangba mana pumnganggangba machuna sandoktuna snow blood ki thawong satharakribasina mayek sengna taklibadi Friends Alps hanadagi hena sagatle sabada chauna tengbangliba nungsita yauba carbon dioxide chang yamna hena yaurakle haibasini Climate change asina awangba chingjau singi masak mawong honghalakli taraina loba yaroi un kublakraduna maru ikok koklakpa kharana ngangsilakpa kharana sanglakpa kharadana un ama phawlei traduna unna kuplamba nung singna imumuna taduna leiba mafam kaya da toina unarabani haukiba chahi nipurom sida Alps singsang da leiramba un sathina hanthakre Chingsang singda hengalakliba sabagi chang ase malem apunbagi hengalapagi chang adudagi saruk anirom hena saba hengalakli haina akang ai singda report taunari angauba undi nungsagi mangal hena subsinde mangal thaktori angauba un leiraktrabada nungsagi maisa hena subsilai saba hengat hali loinana un singbu hena saudokali hena mang takningai oi Aroibada thamjari Eikhoina chariba chinjak ka Gut Microbiota ga leinariba mari haibasida Memorial University of Newfoundland St. John's Canada gi Department of Biochemistry da Assistant Professor wina leiriba Dr. Shyamchand Mayengbam ga Eikhoi gi mihut Nongthombam Roma ga unaduna wari saba Ngasi All India Radio Imphal gi studio de lengsin biribasi Dr. Shyamchand Mayengbam haujuk Assistant Professor amoina Department of Biochemistry Memorial University of Newfoundland St. John Canada da lebiribasini ahanba maktada Dr. Shyamchand Mayengbam bu taram nokchari Thagatsari Dr. Shyamchand ngasi khanagadav hiramsina ekhoina chariba chinjak ka Gut Microbiota ga leinaba mari haibasigi matangdani ekhoi miyobigi haksang si masidai koi tungan ba kanaraba hinkub sing haibatare ko microbe sing se masisu mayam su leiri bani adu wahau du oina hanuda hangjaning basi Gut Microbiota haibasi karino haibasi hana thambiyo
Gut microbiota haibase akhoi yamna chawba hiramamne haina lawje isagi akhoi miyoibagi isasida akhoi akupat microbe mayamje yomjala yawriba yomjal marksda akhoi thibong thrinda akhoi guts leiba microbe si akhoi isagi fazana healthy oina leinabada yamna maruiba role ama lawje akhoi gut ta leiba microbiota je kayam yamge haiba matamda moigi gene je akhoi human gi genes dagi around 100 times koigi yamin haini ne yambai jatse koigi leibada aduna moigi gut microbiota gi role ji am chaung leiba adidi mi gi gut microbiota gi profile hai tare koigi karom makhal gi microbe yawe habsi am khene adu koi english ga hai ta ga di koi gut microbiota da koigi bacteria chi leise te archaea virus ani fungi sina koigi maroiba microbes ne han lawje aduga mathang hangjaning basina gut microbiota na khoi miyobi hakshang se phana thambada kayam chawa thodang lobage sa habisit amuk thambiyo koi anova research lakpase ko aroma gut microbiota na anova koi discovery ma puthoraiba khwai maroi badi koi immune modulation haije mahinga moina attack taw matamda defend taw ngambagi shakti se ngakthokchana bagi upai se yam kanna koi mateng pangba gut microbiota na ro hana basic oina khanjaramada gut microbiota na kaidauge da koi vitamin ju produce tawi moje koina sabada ngamhodaba koi tumbang ngamhodaba for example fiber haitare koi masingi pot haitare ko si fiber chab tumbang ngamdaba ngai ji hojiki gut ta yauri pa microbes singaina digest tawraga koi humans any animal that hingba pot jibamgi extra energy de piba tawse si jam maruiba adi vitamin puthokpo jam ta kawiba si ani jam maruai se aduga energy modulate matung je ko koisa theory mayam laiba lakpoisa koigi gut liver axis kaina ga kamaina gut ta leiba microorganism na liver gi activities e enzyme mathause enzyme produce tawni khangde digestive juice puthokpuni khangde leidana mayam ji kamaina regulate tawge haiba sisu kan theory anova amni amana gut brain axis na muzle koi gut ta puthoiba hormone hai tare neurotransmitter koi gi brain da function da tawda koi effect to hol bangamba sumba hormone mayama ari compound mayama am sulai di ko si kamaina hujiki gut microbiota ji koi modulate to kanda koi brain function si regulate to bangam ga tage kana tawgi anawu research mayam sulai aduna koi gi gut microbiota gi role si koi energy metabolism de hauraga koi gi liver function go brain function bokim all over regulate to buse ai di kwai maruina hujiki aina giba immune modulation kai che si jamna changi koi leina tina nga thokna bagi system ma sidaista chaungna cho mating oi tori bane ba akhoi myo bena chanari ba koi chinjak chemical che suki matik yami nongmo da chanari ba chinjak sing sida koi vitamins proteins carbohydrates mayam am lai bani hair ba chari ba koi chinjak muscle sing sina koi myo bagi gut microbiota habiti thibong thiril na sing ba sing da yauri ba koi hinkup sing haibitare microbe sing se masidai kayam chaungna masida hong bala hali koi the gut microbiota koi thibong thil leiba microbe ngai che karin influence to honge to simtang hana panjaram ge sigi microbiota mayam si influence to je koi kamaina koina anga amna pokpa da kamai poi haibu koi gi kind of surgery to pokibra natraga natural birth oibra natra sidagi haurege ba koi microbiota si koi khenabse adagi di antibiotics siznaba kayam antibiotics siznai specifically angang oringa ta kayam siznai haib jam influence oi adi environment koi gi environment kayam clean oi adagi di environment clean oi bdena tana koi isaji alcohol sinabra natraga na surup thakpra si mayam sinu ju indirectly affect taweba ari kwai maru ina ina haijagi do koi diet ta protein am sabra natraga na carbohydrate am sabra natraga mana masing am sabra si jingna ju yamna koi profile hai ta koi aphaba phattaba nu leiri ba koi gut microbiota ji da aphaba duna ya mingai dominate to leingai akoi isaji aphaba win maintain to lei dune ba ana phattaba micro mayam ji yamak ta ga di leinarom do onthar ka dune ba koina skona Crohn's disease kana to koi khongam koram ya da bi leina ji si ju amari leine ba se ja aida koi kenogi romai question du la kana kamaina koi carbohydrate protein influence to ga ha to research mayam amna phajana document to le koi kanaguma mana phet ki chokse koi yam cha ta ga di phattaba microbes hengaleba aru afabana suppress to vai tare anu afaba suppress to gi matamda phattaba mayam yamena phattaba kai noi kana phattaba microbes singi moi metabolite ana moi su every living organism je keno produce to winna moi metabolite kan excrete to wineba adu excrete to mayam duna koi gi liver da fat tungjan bagi regulate to chilakpa no mi na no kitang carbohydrate kitang cha matang da energy sinaga are moi thadok ki do hujiki puthoi mayam jina he and heck store to bangam ban bagumba summa mayam ji regulate to
matungda growth henjalakpa koina chinjak je keno high carbohydrate high fat diet haijine hisa matamsida admai to noibe sum hengalakpa hai tare aduna koin chai chinjak yamna marueba aru amana koi khwaidigi marueba aphaba microbe ki chinjak na koi fiber ji oiba oho masingi saruk se koin dietary fiber haije aru dietary fiber je koi amna phangi ji uhai wai mana masing dei cha yam phangdoineba aduna chumbo chinjak yam charingai aphaba microbe mayam tu growth over hendoiba mogi masing du yamani mogi makhal du yamani natra adoi ta ga phattaba mayam tu suppress to laiduneba ana koina total 100% phattaba microbe mayam lokthokpudi ngamdeba ona balance size nabo aphaba mayam tu gi masing yamanba makhal du yamalaga suppress phattaba suppress to laibuduneba koina maintain to laiduise aduna hojiki fiber mayam vegetable mayam koigi mana masing dagi chi mayam sa matungda mogi aphaba microbe to keno to hondune aduna koi diet se koi dietary fiber haitare si amaru oi se yai amtang mentioning mana koi Canada gi da Canada health guide ana malai cheba moi cham chamna koi gi saba gi je yam chamna phongdo bu ji kaino da plate ama je leiren kale plate circle ni na circle ji saruk mari thona khaidok piro aduga saruk ama duna carbohydrate koi si chak chana chanangi saruk se ari saruk amana protein ji da koi meat de la ko protein oi bi ai natragana plant dagi pulses ma pambi da protein oi bi ai lemhori ba tangkhai du mana koi mana masing uhai wai ohel wai bane ising yam thau sinimoi haije adu numit khudingi ayuk ni khanin dang ni khanin saba sigim sawra ko maintain tau ta gadi nangi nong magi fiber gi ni khangde carbohydrate ni khangde protein gi ni khangde sawra pa sangi haita form tok tu phange ba aina sum uzaba da khoi gi hujik se uhai wai saba jam wana re singju saba natana nong phalok singju saba natana numit khudingi chaklok am da mana masing saba handare ari mo ta chak se koina chak am chauna chak carbohydrate ata saba gi chanabi musu uloin tawu binate adum taune ba ko aduna sigi proportion ji fazana maintain tau ta ga koi phamam thokpa usigi microbes singena koi pukta leyo microbes na apha microbes singna pham thok mai fiber to maintain tau gni an khanje Shyamchand gi koi gi research ki area se masina kari gi matang du oirabanu ai uji current research lai je koi gi kamaina dietary nutrients na koi microbiota ji koi modulate tau ge do adui modulate ki matungina koi disease susceptible oiba ai kamaina regulate tau adugi area do more understanding laina ba ina research tau jamni ai last around 6 to 7 years hai tare sija ina focus tau ji amana dietary fiber se hai je makhal makhal dietary fiber sa ado ahama dietary fiber ina research tau je koi gi chana gi maku je siju a good source of fiber neba ada chana maku ji kuina phadana grind tok thoe kanda powder in sem neba powder in sem ga adu capsule da hapsala kanda koina adu lei fiber du noiba obesity hai tare noiba jita handam na mateng pang da ge hai bi fiber makhalamina research ki fundamental di kaino da koi isa de ba gut microbiota ji phawa micro ngai du growth on ngam ta ga di noiba ju khara handa bang yai hai bagi hypothesis ta tawjaraga tawjagi beneba Shyamchand gi research to wasida koi gi hojiki matam da ka hena noiba hai batare obesity angang sing dagi hodana hal sing fawada masigi khudong chada ba se dum thengna dana lai aduga atopa amana koi gi non alcoholic fatty liver disease haidana hariba hiram masiga koi gi gut microbiota ga masika yam na mari leine si matang yam interesting oi bani roma keno gi da noibaji henjla ko matam da ko for example noibaji world gi second khoi gi most expensive oi ba health care da disease amane hainai ne ba kana noibaji na prokadoji diabetes heart disease khoin aine hojik research tawjari ba koi alcohol sina ba ga mai leina da ba koi liver gi leina haisne ba sida liver gi leina ma khalma yam yame noi ba ga mai leina ba si one of the most common oi dune ba hojik phau da si keno ji exact drug chi putok bangam dri ba mayam di clinical research trial da leinari du exactly samna da American da di FDA haisni ko mon approve taw ba drug chi leitri ba mo yi only keno di approach di weight handa lo exercise tawro fiber saro aduga maigi liver do maintain tawroga thambane on tawnari ba aduna dietary fiber ji yamna maroi bhai tare aduna khoina research tawji kamai tawde hujiki aina hajagi ba one of the fiber ko yellow pea gi maku do aduma adi amana ko inulin na ko chai di South India de chikori haina bane maigi root tagi extract tawba fiber am lai inulin na si jam popular ba commercially koi phajna market phangba ko dietary fiber ni adu du sinar ga noi bajiga
fatty liver ji kamai handangadage do akoina research tawjabne adaida animal study da yamna actively koi reduce taw ngame ba human clinical trial da phawo tawjare koi do human clinical trial da was the weight se handaba ngame koi 6 months kin akoina study tawjabdo the weight se around 2 to 3 kilos hai tare 6 months da handaba ngame research clinical trial successful ba amna free living individual kawe moina chai psak doi cha cha han khon athing ba kem nei tab adu main tawraga adu da handaba ngame ba 2 to 3 kilos hai ji khachitang man le ko doi ta ga ju mi khara amna around 10 kilos hande khara amna handa da bu yaw roi ju on average 2 to 3 kilos hai ne ba koi drug test loi ko responder and non responder na koi fiber china ba koi mi kharam yam kana ba kharam kana phata ba isa ge genetic makeup ta jun nei dana isa individual gi adui matungina kana ba kan da jun nei jane human clinical trial kitang negative point amna koi yam kana control ta wungam da to animal 100% successful ba pero animal de koi 100% control ta wungami moi jab sin dak to koi na kan monitor ta wungami human subject ha ta ga di koi na phazal ka clinical ta wungam da moi activity khenare genetics khenare moi chabi mong khenare adumai ta una koina obese people ha ta anoi mi je loina mi je 50 people am koina da 50 subjects ne koina recruit tawjabdo aro tawjar matungda moi gi blood marker re horaga koi e lowrani aidi liver gi enzyme mayam test tawani ai noi bi circumference koi trunk circumference ai ni simam lowjar ga ma ta ga follow up tawjabne effective labor later ado kharan kana gi ado 100% koi gi laina ji gi reduce to hongani haibdu makti taba ngamjakite benefit dum lai yen khale kon Manipur sida lairiba khogi praja sing se masina chanariba koi chinjak ki machal sing haiba tare nongmoda chanariba chinjak ki machal sing si yengluraga chabagi mong sing si yengluraba matungda koi hariba koi myuvi yakchang de oriba gut microbiota sing se masida pige da shafu singi haiba tare makoi da kari ahongba lakpa yaba ge haiba da modusu thambiyo adugi machal jing da inju haijagre koi carbohydrate fat protein sina macronutrient ye khayam saba sinja kai ta aduna tabada micronutrient amaju lai jaiba adagi second research si micronutrient ni micronutrients da yamna di takali ta da ba aduga yam di maru oi hai ta re isa da aduna khudamona hai jaba khoi vitamin laiba mineral lai sing se micronutrient ni sa aina research ta jaba gi hai ja ta ga di khoi vitamin B6 ki da ma ta jagare paper su phongja gare aduida ada kamai ta ge da khoina sina animal study ni khoi human clinical da su yamna khoi papers pongnare bako ado aina ahambagi aigi first research ki dai tawjagibda vitamin B6 se deficient oil animals da koina uchi do into jabane ara deficient oil kanda control group am laire sufficient haida koi phajan dum bijabaga yengnar kanda suna kanda aduma hypex rapal dum khangjaba da koi bam sa dum chum badam athukcha karmande deficient oi ba koi vitamin B6 wat pa uchi jingai dadi microbiota profiles kamai tawga vitamin B6 chungmangam ba micro khaktan phajana hingo bai tar chungmangam da ba dependent oi bangai magi sigi bazan dum profile jam thina khene khona koi jin se ko to yeng jam tam da aduna phatta bo idura phabo idura di kana di habding am de ko aduga change oi di khange adu home mom leire before akuna normal do control to home mom leire bina most likely koi gi profile do hongak bai ji query habitat oi do ama khtang chawkhla lai bai ji profile soi rabne ba adu mai oi bina koi gi disease susceptible oi do khoing galak tu ba aduna gut microbiota one of the role koi na hai jagi da immune modulation do any pathogen amna virus amna bacteria amna attack to matang da madi koi foreigner na thokchana bu lambi se lairiba micro mayam do adu juna ju moi defensive mechanism puthok jaiba aduna moina fight tong aduni manung da adu fight bu ama khaktang oi ta ga di khal mayam du oi de makhal ama ni khak tang yam le boi ta adu 5 to capacity ju handa ba aduna khoi vitamin B6 deficiency da wala kan da ju mayam na khoi immune system handa ya ne ba ai brain gi function ji khoi handa ya ne ba samna da khoi gi Alzheimer disease hai ba dementia hai ba disease ngai je vitamin B6 loga zu correlate to hai moi patient vitamin B6 wat pa dagi B6 wat pa ga mari lai ne moi patient ngai ji blood si sample toroga check matum da low vitamin B6 to le ram bai ta aduna cause ti na ta ba koi correlation hai ne koi mari lai na aduna sumaina ai gi koi research ki idea lai ji koi adugi mari lai na to koi gut ki role ka yam bai ya khanja bai ta kai no da gut brain axis ki akan ba ithilam zu lai bani na aduna koi na khangjare vitamin B6 to ta ga di suna kanda profile change da wena adu da sunang gi vitamin B6 symptom mayam su
ꯑꯩꯈꯣꯏꯒꯤ gut microbiota change ꯇꯧꯕ ꯂꯩꯅꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯈꯟꯖꯈꯤꯕ ꯑꯗꯨ ꯔꯤꯁꯔꯁꯁꯨ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯔꯤ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯕ ꯑꯣꯏꯅ ꯚꯤꯇꯥꯃꯤꯟ B12 ꯑꯅ ꯅ꯭ꯌꯨꯔꯜ ꯇꯨꯕ ꯗꯤꯐꯦꯛ ꯑꯅ ꯑꯉꯥꯡ ꯄꯣꯛꯄꯗ ꯈꯤꯇꯪ ꯁ꯭ꯄꯥꯏꯅꯦꯜ ꯀꯣꯔꯗꯇ ꯁꯣꯏꯅꯥꯏꯕꯒꯤ ꯗꯤꯖꯤꯖ ꯑꯃ ꯍꯦꯛ ꯂꯩꯅꯦ ꯐꯣꯂꯤꯛ ꯑꯦꯁꯤꯗꯅ ꯑꯩꯈꯣꯏ ꯁꯄ꯭ꯂꯤꯃꯦꯟꯠ ꯑꯃ ꯆꯥꯎ ꯍꯥꯏꯕ ꯗꯣꯛꯇꯔꯅ ꯑꯗꯨꯗꯣ ꯊꯣꯛꯇꯅꯕ ꯑꯗꯨꯁꯨ ꯍꯥꯏꯐꯦꯠ ꯑꯩꯈꯣꯏ ꯚꯤꯇꯥꯃꯤꯟ ꯑꯃꯅꯤ ꯃꯈꯜ ꯑꯃꯅꯤ ꯑꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯔꯤꯁꯔꯁꯅ ꯍꯥꯏꯐꯦꯠ ꯈꯟꯖꯔꯤꯁꯦ gut microbiota ꯆꯥꯎꯅ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯄꯤꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅꯁꯨ ꯑꯗꯨꯝ ꯈꯟꯖꯕ ꯑꯗꯨꯒꯤ ꯑꯦꯔꯤꯌꯥꯅ ꯑꯩꯅ ꯇꯧꯖꯔꯤꯕ ꯔꯤꯁꯔꯁꯁꯤꯡ ꯍꯧꯖꯤꯛ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤꯗ ꯍꯧꯖꯤꯛ ꯄꯟꯖꯈꯤꯕ ꯆꯤꯟꯖꯥꯛꯁꯤꯡ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯗꯤ ꯑꯩꯈꯣꯏ ꯐꯔꯃꯦꯟꯇꯦꯗ ꯐꯨꯗꯁꯤꯡꯁꯦ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏ ꯉꯥꯔꯤ ꯑꯣꯏꯔꯁꯨ ꯁꯣꯏꯕꯨꯝ ꯑꯣꯏꯔꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏ ꯐꯔꯃꯦꯟꯇꯦꯗ ꯐꯨꯗꯁꯤ ꯌꯥꯝ ꯆꯥꯅꯩꯗꯅ ꯃꯁꯤꯒꯁꯨ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ gut microbiotaꯒꯤ ꯃꯄꯥꯡꯒꯜ ꯀꯜꯍꯟꯕ ꯑꯅꯤꯁꯤ ꯀꯔꯝꯍꯥꯏꯅ ꯃꯔꯤ ꯂꯩꯅꯕ ꯌꯥꯏ ꯁꯤ ꯌꯥꯝ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏ ꯐꯔꯃꯦꯟꯇꯦꯗ ꯐꯨꯗꯁꯦ ꯆꯥꯕꯁꯤ ꯀꯟꯇ꯭ꯔꯤ ꯊꯤꯖꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯖꯄꯥꯟ ꯐꯖꯅ ꯆꯥꯏꯀꯣ ꯃꯣꯏ ꯁꯣꯏ ꯄ꯭ꯔꯣꯇꯤꯟ ꯀꯥꯏꯅ ꯂꯩ ꯑꯗꯩꯗꯤ ꯑꯁꯣꯝꯒꯤ ꯁꯥꯎꯠ ꯏꯁ ꯑꯦꯁꯤꯌꯥꯗ ꯊꯥꯏꯂꯦꯟ ꯑꯗꯩ ꯚꯤꯌꯦꯠꯅꯥꯃꯤꯁ ꯐꯤꯂꯤꯄꯤꯅꯣꯁ ꯃꯣꯏꯁꯨ ꯐꯔꯃꯦꯟꯇꯦꯗ ꯐꯤꯁ ꯁꯣꯁ ꯀꯥꯏꯅꯒ ꯐꯔꯃꯦꯟꯇꯦꯗ ꯁꯣꯌꯥ ꯁꯣꯁ ꯀꯥꯏꯅꯒ ꯆꯥꯅꯩꯌꯦꯕꯀꯣ ꯑꯗꯣ ꯁꯤꯁꯤꯒꯤ ꯔꯤꯁꯔꯁꯁꯤ ꯋꯦꯁꯇꯔꯟ ꯂꯣꯝꯗꯗꯤ ꯌꯥꯝ ꯀꯟꯅ ꯇꯧꯅꯗꯦ ꯑꯗꯣ ꯁꯥꯎꯠ ꯏꯁ ꯑꯦꯁꯤꯌꯥ ꯖꯄꯥꯟ ꯆꯥꯏꯅꯥ ꯁ꯭ꯋꯥꯏꯅ ꯈꯔ ꯇꯧꯅꯩꯌꯦꯕ ꯑꯩꯅ ꯂꯤꯇꯔꯦꯆꯔ ꯁꯨꯝ ꯄꯥꯖꯕ ꯃꯇꯝꯗ ꯁ꯭ꯄꯦꯁꯤꯐꯤꯀꯦꯜꯂꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯣꯡꯉꯤꯁꯤ ꯑꯩꯈꯣꯏ ꯁꯣꯌꯥꯁꯦ ꯐꯔꯃꯦꯟꯇꯦꯗ ꯁꯣꯌꯥꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯡ ꯍꯋꯥꯏꯒꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯒ ꯍꯋꯥꯏꯖꯥꯔ ꯍꯥꯏꯇꯥꯔꯦ ꯁꯤ ꯍꯋꯥꯏꯖꯥꯔꯁꯤꯗ ꯌꯥꯝꯅ ꯀꯥꯟꯅꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯕ꯭ꯔꯥꯅ ꯈꯟꯖꯩ ꯑꯩꯅ ꯈꯟꯕꯗ ꯃꯣꯏꯅꯁꯨ ꯐꯣꯡꯉꯦ ꯑꯗꯩ ꯑꯃꯅ ꯑꯩꯈꯣꯏ ꯌꯣꯒꯔꯠꯁꯦ ꯁꯪꯒꯣꯝ ꯑꯐꯝꯕꯁꯦ ꯁꯪꯒꯣꯝ ꯑꯐꯝꯕꯁꯦ ꯌꯥꯎꯔꯤꯕ ꯂꯦꯛꯇꯣꯕꯦꯁꯤꯂꯁ ꯂꯦꯛꯇꯤꯁ ꯍꯥꯏꯁꯦ ꯁꯤꯁꯤ ꯑꯐꯕ ꯕꯦꯛꯇꯦꯔꯤꯌꯥꯅꯦꯕ ꯑꯗꯨꯅ ꯁꯪꯒꯣꯝ ꯑꯐꯝꯕ ꯆꯥꯔꯗꯤ ꯄꯨꯛ ꯏꯪꯉꯤ ꯀꯥꯏ ꯍꯥꯏꯅꯩꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯣꯏꯅ ꯄ꯭ꯔꯣꯕꯥꯏꯑꯣꯇꯤꯛꯁ ꯑꯃꯁꯨ ꯌꯣꯜꯂꯦ ꯁ꯭ꯋꯥꯏꯁꯤꯗ ꯑꯩꯈꯣꯏ ꯍꯤꯗꯥꯛ ꯊꯥ ꯃꯇꯨꯡꯗ ꯑꯦꯟꯇꯤꯕꯥꯏꯑꯣꯇꯤꯛꯁ ꯊꯥ ꯇꯥꯔꯒꯗꯤ ꯄ꯭ꯔꯣꯕꯥꯏꯑꯣꯇꯤꯛꯀꯤ ꯁꯦꯠꯁꯦꯠ ꯑꯃꯅ ꯄ꯭ꯔꯤꯕꯥꯏꯑꯣꯇꯤꯛꯁꯅ ꯑꯩꯈꯣꯏ ꯏꯁꯤꯡꯗ ꯊꯤꯠꯂ ꯊꯛꯑꯣꯅ ꯑꯃ ꯍꯦꯛ ꯄꯤꯅꯕꯅꯦ ꯃꯔꯛ ꯃꯔꯛꯇꯒ ꯅꯠꯇ꯭ꯔꯒ ꯇꯣꯉꯥꯟꯅ ꯆꯥꯎ ꯀꯥꯏꯅ ꯄꯤꯅꯕꯅꯦꯕ ꯁꯤ ꯃꯌꯥꯝꯁꯤ ꯀꯩꯒꯤꯅꯣꯗ ꯑꯩꯈꯣꯏ ꯑꯦꯟꯇꯤꯕꯥꯏꯑꯣꯇꯤꯛꯁꯤꯅ ꯑꯩꯈꯣꯏ ꯕꯦꯛꯇꯦꯔꯤꯌꯥ ꯍꯥꯞꯄ ꯃꯇꯝꯗ ꯄꯦꯊꯣꯖꯦꯅꯤꯛ ꯑꯣꯏꯕ ꯕꯦꯛꯇꯦꯔꯤꯌꯥꯁꯨ ꯍꯥꯠꯇꯣꯛꯈ꯭ꯔꯅꯤ ꯑꯦꯠ ꯗ ꯁꯦꯝ ꯇꯥꯏꯝ ꯑꯐꯕꯁꯨ ꯍꯥꯠꯇꯣꯛꯈꯤꯗꯣꯏꯅꯦꯕ ꯍꯥꯠꯇꯣꯛꯈ꯭ꯔꯗꯤ ꯑꯃꯨꯛ ꯐꯠꯇ꯭ꯔꯦꯗꯅꯀꯣ ꯂꯣꯏꯅ ꯑꯐꯕꯁꯨ ꯆꯠꯈ꯭ꯔ ꯇꯥꯔꯒꯗꯤ ꯑꯗꯨꯅ ꯄ꯭ꯔꯣꯕꯥꯏꯑꯣꯇꯤꯛꯁꯅ ꯁꯤꯖꯤꯟꯅꯩꯁꯦ ꯑꯐꯕ ꯕꯦꯛꯇꯦꯔꯤꯌꯥꯗꯣ ꯄ꯭ꯔꯣꯕꯥꯏꯑꯣꯇꯤꯛꯁ ꯀꯧꯋꯦꯕ ꯑꯩꯈꯣꯏ ꯁꯪꯒꯣꯝꯗ ꯌꯥꯎꯅꯩꯁꯦ ꯂꯦꯛꯇꯣꯕꯦꯁꯤꯂꯁ ꯂꯦꯛꯇꯦꯁ ꯍꯥꯏꯁꯦ ꯑꯁꯤꯒꯨꯝꯕꯁꯦ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯏꯟꯇ꯭ꯔꯗ꯭ꯌꯨꯁ ꯇꯧꯕꯩ ꯋꯥꯅꯦꯕ ꯑꯗꯣ ꯃꯣꯏꯗꯨ ꯍꯤꯡꯅꯕ ꯑꯃꯨꯛ ꯄ꯭ꯔꯤꯕꯥꯏꯑꯣꯇꯤꯛꯁ ꯑꯅ ꯍꯧꯖꯤꯛꯀꯤ ꯐꯥꯏꯕꯔꯗꯨꯗ ꯑꯩꯈꯣꯏꯒꯤ gut ꯃꯥꯏꯀ꯭ꯔꯣꯕꯉꯩꯁꯤ ꯐꯖꯅ ꯒ꯭ꯔꯣ ꯇꯧꯍꯟꯕ ꯉꯝꯕ ꯐꯥꯏꯕꯔꯉꯩꯗꯣ ꯑꯗꯨꯅꯦ ꯄ꯭ꯔꯤꯕꯥꯏꯑꯣꯇꯤꯛꯁ ꯍꯥꯏꯁꯦ ꯑꯗꯨꯝ ꯄ꯭ꯔꯤꯕꯥꯏꯑꯣꯇꯤꯛꯁ ꯄꯤꯔꯒ ꯃꯣꯏꯗꯣ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯣ ꯇꯧꯅꯕ ꯍꯣꯠꯅꯕꯅꯦꯕ ꯑꯗꯩꯗꯤ ꯉꯁꯥꯏ ꯍꯜꯂꯛꯄꯁꯤꯗ ꯉꯁꯥꯏ ꯐꯔꯃꯦꯟꯇꯦꯗ ꯐꯨꯗꯉꯩꯁꯤ ꯔꯤꯁꯔꯆ ꯌꯥꯝ ꯇꯧꯅꯔꯤ ꯀꯃꯥꯏꯅ ꯐꯔꯃꯦꯟꯇꯦꯗ ꯐꯨꯗꯉꯩꯁꯤꯅ ꯑꯩꯈꯣꯏꯒꯤ gut microbiota ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧ ꯉꯝꯒꯗꯒꯦꯗꯣ ꯐꯔꯃꯦꯟꯇꯦꯗ ꯁꯣꯏꯒꯤꯗꯤ ꯐꯖꯅ ꯂꯩꯔꯦ ꯑꯗꯩ ꯐꯔꯃꯦꯟꯇꯦꯗ ꯐꯤꯁꯀꯤꯁꯨ ꯑꯩꯅ ꯄꯦꯄꯔ ꯑꯗꯨꯝ ꯎꯖꯔꯦ ꯄꯣꯇꯦꯟꯁꯤꯌꯦꯜ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯇꯔ ꯑꯣꯏꯕ ꯈ꯭ꯋꯥꯏꯒꯤ ꯀꯥꯟꯅꯕ ꯑꯃꯅꯅꯦ ꯐꯔꯃꯦꯟꯇꯦꯗ ꯑꯣꯏꯕ ꯁꯤꯡꯉꯩꯁꯦ ꯑꯩꯈꯣꯏꯒꯤ ꯉꯥ ꯍꯥꯏꯔꯣꯅꯦ ꯐꯔꯃꯦꯟꯇꯦꯗ ꯐꯤꯁꯁꯦ ꯑꯩꯈꯣꯏꯒꯤ ꯂꯣꯠ ꯑꯣꯐ ꯉꯥꯔꯤ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯒꯨꯗ ꯁꯣꯔꯁ ꯑꯣꯐ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯦ ꯄ꯭ꯔꯣꯇꯤꯟꯅꯤ ꯀꯥꯔꯕꯣꯍꯥꯏꯗ꯭ꯔꯦꯠꯅꯤ ꯅꯠꯇ꯭ꯔꯥ ꯁ꯭ꯄꯦꯁꯤꯐꯤꯛꯂꯤ ꯒꯨꯗ ꯁꯣꯔꯁ ꯑꯣꯐ ꯄ꯭ꯔꯣꯇꯤꯟꯅꯦꯕ ꯃꯣꯏꯅ ꯄ꯭ꯔꯣꯇꯤꯟꯁꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯃꯍꯤꯛ ꯃꯌꯥꯝꯁꯦ ꯕꯦꯛꯇꯦꯔꯤꯌꯥ ꯃꯌꯥꯝꯁꯤꯅ ꯐꯔꯃꯦꯟ ꯇꯧꯔ ꯃꯇꯨꯡꯗ ꯃꯣꯏꯗ ꯕꯥꯏ ꯄ꯭ꯔꯗꯛꯇ ꯑꯩꯈꯣꯏꯒꯤ ꯁꯣꯔꯠ ꯆꯦꯟ ꯐꯦꯇꯤ ꯑꯦꯁꯤꯗ ꯑꯅ ꯄꯨꯊꯣꯛꯑꯦꯕ ꯃꯣꯏꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯍꯛꯆꯥꯡ ꯀꯥꯟꯅꯍꯟꯕ ꯍꯥꯏꯇꯥꯔꯦ ꯁꯤꯒꯨꯝꯕ ꯀꯥꯟꯅꯕ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯛꯑꯦꯅ ꯃꯌꯥꯝ ꯐꯣꯡꯅꯔꯤꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯣꯔ ꯔꯤꯁꯔꯁ ꯗꯔꯀꯥꯔ ꯇꯥꯏ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯉꯁꯤ ꯗꯣꯛꯇꯔ ꯁ꯭ꯌꯥꯝꯆꯥꯟ ꯃꯌꯦꯡꯕꯝ ꯍꯧꯖꯤꯛ ꯑꯦꯁꯤꯁꯇꯦꯟꯠ ꯄ꯭ꯔꯣꯐꯦꯁꯔ ꯑꯃ ꯑꯣꯏꯅ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯕꯥꯏꯑꯣꯀꯦꯃꯤꯁꯇ꯭ꯔꯤ ꯃꯦꯃꯣꯔꯤꯌꯦꯜ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯅ꯭ꯌꯨꯐꯤꯟꯂꯦꯟꯗ ꯁꯦꯟꯠ ꯖꯣꯟ ꯀꯅꯥꯗꯥꯗ ꯂꯩꯕꯤꯔꯤꯕꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯤꯑꯣꯗ ꯂꯦꯡꯁꯤꯟꯕꯤꯔꯛꯇꯨꯅ ꯑꯩꯈꯣꯏꯅ ꯆꯥꯔꯤꯕ ꯆꯤꯟꯖꯥꯛꯀ gut microbiotaꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯕꯒꯦ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯇꯥꯛꯄꯤꯔꯝꯕꯒꯤꯗꯃꯛ ꯗꯣꯛꯇꯔ ꯁ꯭ꯌꯥꯝꯆꯥꯟ ꯃꯌꯦꯡꯕꯝꯕꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯅ ꯆꯥꯔꯤꯕ ꯆꯤꯟꯖꯥꯛꯀ gut microbiotaꯒ ꯂꯩꯅꯔꯤꯕ ꯃꯔꯤ ꯍꯥꯏꯕꯁꯤꯗ Memorial University of Newfoundland, St. John's, Canada-ꯒꯤ Department of Biochemistry-ꯗ Assistant Professor ꯑꯣꯏꯅ ꯂꯩꯔꯤꯕ Dr. Shyamchand Mayengbamꯒ ꯑꯩꯈꯣꯏꯒꯤ ꯃꯤꯍꯨꯠ Nongthombam Romaꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯕ ꯑꯁꯤ ꯇꯥꯍꯟꯖꯈꯤꯕꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ Science Magazine ꯂꯥꯟꯊꯣꯛꯆꯕ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ ꯃꯊꯪ ꯂꯩꯕꯥꯛ ꯄꯣꯛꯄ ꯅꯨꯃꯤꯠꯀꯤ ꯄꯨꯡꯐꯝ ꯑꯁꯤꯃꯛꯇꯗ ꯑꯃꯨꯛ ꯐꯪꯕꯤꯒꯅꯤ Science Magazine